morning. Good morning, ma'am. Masigi video sida ko. Masi video se naina dushi. Khangzal dushi koina exam da ka. Exam mayam bada dum kaini ganda koina. Ushina ma natraga ni dum school soidana hangba to yamna maruiba topic amane ba ko. Kogi want word substitution ka. Sige haribase. Sise dum ayambana kaitoba kogi hange ba ko. Ayambana dum hange. Yengse kogi wahi ko. Wahi se kaitoba multiple word expression hai tar. Koina kaikumomgi matang da haiba yai natra kaikumomgi matang da phongdokpa yai aduda kaidogi kogi wahi se mayam haiba ko. Wahi mayam amna phongdoga ko. Pot amai matang hoiba yai mi mai matang hoiba yai kaidoba wahi amadagi hena ma se phongdoba ko. Multiple word expression ko. Adubu koina wahi amakhakna mahut sinba se only one word na mahut sinba se koina substitute ko mahut sinba se asibu koina one word substitution haibadi mi amagi matang doiba yai kadoba pot amai matang doiba yai kadoba koina wahi se phongdo ani ko ma matang sandokna hairani ba haiba jingdo koina wahi amna mahut sinba one word substitution je ko. Example oina a person who makes buns and biscuit. Sigi hai se koina buns and biscuit ko shung maina saba mi se koina baker ko baker haidan haiba wai ma si sando tai ni baker zigi matang da koina wahi amadagi hena wahi khara yamna ko mai matang da phongdo inip pakhong chanbagi type ta adugumba mi ko adugumba mi banjam de biscuit chaba se koina baker haiba wai sina mo chin be yai yadra sibu koina one word substitution hai nari ko adu ergadi yengs hogi lon ani ngang bangamba ko able to speak traba two language ani ngang bangamba mi se koina bilingual hai yare ko bilingual language ani lon ani ngang bangamba mi able to speak two language bilingual yare ko able to speak more than two language lon ani dagi hena ngang ngamba mi se ko adugumba mi lon ani dagi hena ngang ngamba mi polyglot yare ko a great successful book or movie yun ko ke hai ba a great successful book or movie koina industry to ko film ge industry da film ma koina release taw matam da mado kedo ba hit chatle ko hit chatle mai hai ba film da am phaje
ꯀ꯭ꯂꯥꯁ ꯐꯤꯂꯝꯗꯣ ꯌꯥꯝ ꯐꯖꯩ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯃꯤꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛꯕꯁꯇꯔ ꯍꯥꯏꯕ ꯁꯤꯖꯤꯟꯅꯩꯕ ꯌꯥꯕ ꯀꯩꯕ ꯕ꯭ꯂꯣꯛꯕꯁꯇꯔ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯀꯩꯗꯧꯒꯦꯗ ꯃꯥꯏ ꯄꯥꯛꯄ ꯀꯣ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯑꯃ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯄꯕ꯭ꯂꯤꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯑꯕꯀꯣ ꯃꯌꯥꯝꯅ ꯄꯥꯝꯅꯔꯕ ꯃꯌꯥꯝꯅ ꯄꯥꯝꯅꯅ ꯌꯦꯡꯅꯔꯕ ꯃꯌꯥꯝꯅ ꯄꯥꯝꯅꯅ ꯄꯥꯅꯔꯕ ꯃꯥꯏ ꯄꯥꯛ ꯑꯩꯈꯣꯏꯅ ꯕ꯭ꯂꯣꯛꯕꯁꯇꯔ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯌꯥꯔꯦꯀꯣ a short next ko a short news on the radio or TV ꯑꯩꯈꯣꯏꯅ ꯄꯥꯎ ꯌꯦꯡꯕ ꯃꯇꯝꯗ TV ꯅꯠꯇ꯭ꯔꯒ ꯔꯦꯗꯤꯑꯣꯗ ꯄꯥꯎ ꯇꯥꯕ ꯅꯠꯇ꯭ꯔꯒ TVꯗ ꯄꯥꯎ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯦ ꯍꯥꯟꯅ ꯍꯥꯏꯂꯥꯏꯠ ꯄꯤꯊꯣꯛꯑꯦꯕ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅ ꯋꯥꯍꯩ ꯁꯤꯟꯕ ꯌꯥꯏ ꯕꯨꯂꯦꯇꯤꯟ ꯀꯣ ꯃꯤꯠ ꯎꯗꯕ ꯃꯤꯁꯦ ꯃꯤꯠ ꯎꯗꯕ ꯃꯤ ꯍꯥꯏꯔ ꯑꯩꯈꯣꯏꯅ ꯕ꯭ꯂꯥꯏꯟ ꯃꯤꯠ ꯎꯗꯕ ꯃꯤꯕꯨ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅ ꯍꯥꯏꯅꯒꯦ ꯕ꯭ꯂꯥꯏꯟ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯁꯦ ꯑꯃꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯕ ꯃꯤ ꯑꯃ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯕ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯍꯥꯏꯔꯤꯕ ꯁꯦꯟꯇꯦꯟꯁꯇꯣ ꯑꯩꯈꯣꯏꯅꯀꯩꯗꯧꯕ ꯋꯥꯍꯩ ꯑꯃꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯗꯣꯏꯅꯦꯕ ꯀꯩꯗꯧꯕ ꯋꯥꯍꯩ ꯑꯃꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯗꯣꯏꯅꯦꯕ ꯌꯥꯔꯦꯀꯣ ꯋꯥꯍꯩ ꯑꯃꯅ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯇꯧꯗꯣꯏꯅ ꯁꯣꯔꯤ ꯋꯥꯍꯩ ꯑꯃꯅ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯇꯧꯗꯣꯏꯅꯦ ꯍꯥꯏꯕ ꯌꯥꯝ ꯂꯥꯏꯕ ꯑꯃ ꯂꯧꯈꯠꯂꯛꯑꯒꯦꯀꯣ the branch of science which deals with the branch of science which deals with the living organismꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯀꯣ living organismꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯀꯩꯗꯧꯕ ꯁꯥꯏꯟꯁꯇꯨꯕꯨ ꯀꯧꯕ biology ꯀꯣ next okay a piece of information ko a piece of information about the words ko in a book form kuya like to na kedog har kanda like amada direct oiba yai ko kedog har kana ngona wahi singi ꯂꯩꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯍꯥꯏꯗꯤ ꯁꯤ ꯋꯥꯍꯩꯁꯤꯅ ꯀꯌꯥ ꯍꯥꯏꯅꯤꯡꯉꯤꯅꯣ ꯁꯤ ꯋꯥꯍꯩꯁꯤ ꯀꯩꯅꯣꯔ ꯄꯥꯁ ꯐꯣꯝꯂ ꯅꯠꯇ꯭ꯔꯒ ꯃꯥꯁꯤ ꯃꯥꯁꯤ ꯕꯥꯞꯂ ꯄꯥꯔꯠ ꯑꯣꯐ ꯁ꯭ꯄꯤꯆ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯃꯒꯤ ꯃꯇꯥꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯒ ꯋꯥꯍꯩꯁꯤꯡꯒꯤ ꯃꯇꯥꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯒ ꯑꯗꯨꯒꯨꯝꯕ ꯌꯥꯎꯕ ꯏꯟꯐꯣꯔꯃꯦꯁꯟ ꯋꯥꯍꯩꯁꯤꯡꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯂꯥꯏꯔꯤꯛꯇꯣ ꯑꯩꯈꯣꯏꯅ ꯀꯩ ꯀꯧꯋꯦꯕ ꯗꯤꯛꯁꯅꯥꯔꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯒꯤ ꯑꯥꯔꯊ ꯋꯥꯍꯩꯗꯨ ꯀꯩꯅꯣ ꯅꯥꯎꯟꯂ ꯕꯥꯞꯂ
ꯀꯣ ꯍꯥꯏꯕꯅꯆꯤꯡꯕ ꯏꯕ ꯃꯥꯁꯦ ꯄ꯭ꯂꯨꯔꯦꯜꯂ ꯁꯤꯡꯒꯨꯂꯔꯔ ꯍꯥꯏꯕꯅꯆꯤꯡꯕ ꯃꯥꯏꯅ ꯋꯥꯍꯩꯁꯤꯡꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯂꯥꯏꯔꯤꯛꯇꯣ ꯑꯩꯈꯣꯏꯅ ꯗꯤꯛꯁꯅꯥꯔꯤ ꯍꯥꯏꯗꯅꯀꯣ ꯃꯍꯨꯠ ꯁꯤꯟꯕ ꯃꯇꯝꯗ ꯁꯤ ꯁꯦꯟꯇꯦꯟꯁꯁꯤ ꯄꯤꯔꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯋꯥꯔꯤ ꯁꯤꯟꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯗꯤꯛꯁꯅꯥꯔꯤ ꯍꯥꯏꯕꯁꯤꯅ ꯃꯍꯨꯠ ꯁꯤꯟꯗꯣꯏꯅꯦꯕ ꯌꯥꯔꯦꯀꯣ